Hello, I giving Boboy na may rakpam. Nahanam pumas di sorgi wapao tana bagida maglak piba ang sige damag katagachari. Agi prathna di nahak na takdir ba wapao ang sige mapal na isor buhay na nung siba amasung Mahakki mi aduga Mahakki singlup buhay na nung siba sini. Diba ehak na nahaki na pamda noluk choning ba dudi nahak na takdir ba wapao asina. Nahak na nahaki singlup ta pipam thok pa nahaki commitment amasung nahaki singlup ki luching ba singi makapon pam thok pa adugi mahuti silhan bigano. Adu ba wapao sige mapal na. Nahaki singlup buhay na nung siba nahaki singlup ki luching ba sing buhay na nung siba aduga kwai maru oina isori matik mangalig na magtahing ba punsi da chakot ba adu eki prathana ni. Ibang Mahakki wapao taminas. Loinana pungdok pi bantu bahum pada tere na tarahum do dangdok pi. Revelation chapter 3 verses 7 to 13. Lug Philadelphia da leiba singluk ki pang pu ba do iu. Aseng ba musung achumba David ke sojai leiba mahak na thong hang laga kanamat na thingdaba thong thinglaga kanamat na hangdaba mahak na wasing ase hairi. Aina nahaki thabak sing khangi yengu aina nahaki namangda mi kana amatana thingsinba ngamdaba hangdoklaba thong ama thamle maramdi nahaki pangal khajik lei aigi wa ngak e amasung aigi ming yadaba tawde yengu Satan gi sinago ki mi sing jihudi ni haraga jihudi nataba adu minam bangang makhoi bu aina lakhanduna nahaki nakhong na khurum hangani aduga yengu aina nahak punung si haiba makhoina khangangani nang ai ki khang haibagi wa du ngak pumaramna malemda leiba mi singbu chang yengnaba taibang pangi mi pumnamaki mathakta lakadaba chang yengbagi pungpham adudagi aina nahak pu ngak pigani yengu ai thuna lakani nahaki luhup mi kana amatana laudanaba Nahaki araiba adu chetna paiyu. Ngamlap ko mahak adubu aina aigi sorgi aseng mapham gi yumbi ama ohengani. Aduga mahak amuk hana chathok laroi. Aigi sorgi ming aigi sordagi sargadagi kumtharakpa anoba Jerusalem haibadi aigi sorgi sahargi ming amasung aigi anoba ming aina nangonda yigani. Thawai duna singlup sing dahai badu manakong pano mahaga duna tasan masi sorgi wahai ni prathna tau se sorgi mating nis ipasar khoi gi miwe bagi khwai dagi loksing leiba khwai dagi khangba haiba khudingmak sing aduna kari mata tawba ngamdaba kari mata khangba ngamdaba amasung bhap hawa taba ngamdaba mapham adu khoi hojik lei nahaki wahai ki mamangda chanbiduna thawai sam khoi mateng pangbi nahaki wahai ase nahaki aningba se mayek singnam sung chumnai khoi khangan bi tana bana kong khoi ekhoi de pinabi losun jana ba thamoi ekhoi de pinabi probo ekhoi de maru tahan bi mara ta tahan bi Prabhu tungsilaga leiba hundoktaba maru amagumna natana hundoktuna mayon chonkhalaktuna chawkhalaktuna mahi panba nahaki wahai ase ohenbi akhoi mamgi punsida aikoina oidaba du oina bidam nahaki wahai sina mateng pangbi aikoina khangdaba du ngasi numita khanghanbi pro akhoi gi thamoi ona wangangbi Prabhu nahaki wahai sa akhoi nakong nakhaktung natana Prabhu akhoi thamoi manung yihonbi Prabhu akhoi aphapha khangnaba wakhal yihonbi nahaki aningba du karino khangjabak lunan nahaki pangalda thajabagi khongthang thangbum na cha sing ojabada akhoi mateng pangbi Khristagi matik manghan chahonbi akhoi mateng pangbi ayak mateng pangbi Jesu Khristagi ngani jeribani Amen
ꯑꯩꯈꯣꯏꯅ ꯃꯊꯪ ꯁꯤꯡꯂꯨꯞ 8ꯇ ꯈ꯭ꯔꯤꯁꯇꯅ ꯄꯤꯕ ꯆꯤꯊꯤ ꯑꯗꯨ ꯃꯊꯪ ꯅꯩꯅꯔꯛꯄꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯅ ꯅꯩꯅꯃꯤꯟꯅꯒꯗꯧꯔꯤꯕꯁꯤ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯐꯤꯂꯥꯗꯦꯜꯐꯤꯌꯥꯒꯤ ꯁꯤꯡꯂꯨꯞ ꯑꯗꯨꯗ ꯄꯤꯕ ꯆꯤꯊꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ. ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕꯁꯤ ꯄꯥꯡꯒꯜ ꯀꯟꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯆꯥꯎꯕ ꯄꯣꯠꯁꯤꯡꯁꯤꯅꯤ. ꯃꯤꯅ ꯎꯕ ꯌꯥꯕ ꯄꯥꯡꯒꯜ ꯀꯟꯕ ꯑꯗꯨꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯍꯤꯔꯝꯁꯤꯡ ꯑꯃꯁꯨꯡ ꯄꯣꯠꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯂꯨꯝꯅ ꯂꯧꯏ ꯑꯗꯨꯒ ꯂꯨꯅ ꯂꯧꯏ. ꯑꯗꯨ ꯃꯤꯅ ꯀꯌꯥ ꯎꯕ ꯉꯝꯗꯕ ꯑꯗꯨꯒ ꯈꯔ ꯁꯣꯟꯕ ꯑꯗꯨꯒ ꯄꯥꯡꯒꯜ ꯀꯌꯥ ꯂꯩꯇꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕꯁꯤꯡꯗ ꯑꯩꯈꯣꯏ ꯀꯌꯥ ꯃꯔꯨ ꯑꯣꯏꯅ ꯂꯧꯗꯦ. ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯀꯅꯥ ꯑꯃꯠꯇꯅ ꯄꯥꯡꯒꯜ ꯁꯣꯟꯕ ꯄꯥꯝꯗꯦ. ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯄꯥꯡꯒꯜ ꯀꯟꯕ ꯄꯥꯝꯃꯦ. ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯒ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯄꯥꯝꯕ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯒꯤ ꯄꯨꯟꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯗꯨꯒ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯟꯅꯗꯦ. ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯑꯃꯁꯨꯡ ꯑꯌꯦꯠꯄ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯒꯠꯀꯗꯧꯔꯤꯕ ꯁꯤꯡꯂꯨꯞ ꯑꯁꯤ ꯌꯥꯝꯅ ꯄꯤꯛꯄ ꯄꯥꯡꯒꯜ ꯌꯥꯝꯅ ꯂꯩꯇꯕ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯌꯥꯝꯅ ꯃꯁꯛ ꯈꯪꯗꯕ ꯁꯤꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯌꯥꯝꯅ ꯄꯤꯛꯄ ꯄꯩꯁꯥꯗ ꯃꯤ ꯃꯁꯤꯡꯗ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯌꯦꯡꯂꯛꯄ ꯈꯨꯗꯤꯡꯃꯛꯁꯤꯡꯗ ꯌꯥꯝꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯂꯩꯇꯕ ꯁꯤꯡꯂꯨꯞ ꯑꯃꯗꯅꯤ. ꯑꯗꯨ ꯍꯥꯏꯔꯤꯕꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯕ ꯌꯥꯕꯗꯨꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯄꯥꯟꯕꯁꯤꯗ ꯂꯩꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯁꯤꯡꯂꯨꯞꯁꯤꯡ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯑꯆꯧꯕ ꯁꯤꯡꯂꯨꯞ ꯄꯥꯁꯇꯔ ꯑꯣꯔ ꯃꯤꯁꯅꯔꯤ ꯑꯣꯔ ꯏꯚꯦꯟꯖꯦꯂꯤꯁ ꯍꯥꯏꯔꯤꯕ ꯍꯤꯔꯝꯁꯤꯡ ꯕꯥꯏꯕꯜ ꯃꯌꯥꯝ ꯄꯥꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯈꯛꯇꯪ ꯃꯍꯥꯛꯀꯤ ꯃꯤꯐꯝ ꯊꯝꯂꯒ ꯊꯥꯖꯕꯗ ꯁꯣꯟꯕꯁꯤꯡ ꯁꯣꯟꯅ ꯃꯥꯒꯤ ꯇꯨꯡ ꯏꯜꯂꯤꯕꯁꯤꯡ ꯁꯣꯟꯅ ꯊꯥꯖꯕ ꯌꯥꯅ ꯃꯥꯒꯤ ꯇꯨꯡ ꯏꯜꯂꯤꯕ ꯃꯤꯁꯤꯡ ꯑꯄꯤꯛꯄ ꯁꯤꯡꯂꯨꯞ ꯑꯗꯨꯒ ꯃꯤꯁꯤꯡꯅ ꯐꯥꯎꯕ ꯈꯪꯅꯗꯕ ꯁꯤꯡꯂꯨꯞ ꯑꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯃꯤꯠꯐꯝ ꯂꯩꯇꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯉꯤ. There is no such thing as insignificant in the eyes of our Savior. Everything is significant. ꯃꯥꯒꯤ ꯃꯤꯠꯐꯝꯗ ꯁꯤꯃꯗꯤ ꯃꯔꯨ ꯑꯣꯏꯗꯦ ꯁꯤꯃꯗꯤ ꯌꯥꯝꯅ ꯄꯤꯛꯏ ꯑꯗꯨꯅ ꯑꯩꯒꯤꯗꯃꯛꯇ ꯃꯊꯧ ꯇꯧꯔꯣꯏ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ. Everything is significant. He knows. He looked at. He sees. ꯑꯗꯨꯅ ꯊꯥꯖꯕꯒꯤ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯁꯣꯟꯕ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯝ ꯁꯣꯜꯂꯒ ꯂꯩꯕꯅꯤ ꯑꯩꯉꯣꯟꯗꯕꯨ ꯀꯌꯥꯝ ꯌꯥꯝꯅ ꯏꯁꯣꯔꯅ ꯌꯦꯡꯕꯤꯔꯝꯒꯅꯤ ꯑꯀꯟꯕ ꯃꯤꯁꯤꯡꯗꯅ ꯍꯦꯟꯅ ꯏꯁꯣꯔꯒꯤ ꯃꯤꯐꯝ ꯍꯦꯟꯅ ꯆꯪꯉꯝꯒꯅꯤ ꯊꯧꯒꯜ ꯇꯧꯕ ꯃꯤꯁꯤꯡꯗ ꯍꯦꯟꯅ ꯃꯤꯐꯝ ꯆꯪꯉꯝꯒꯅꯤ ꯃꯦꯝꯕꯔ ꯑꯩꯉꯣꯟꯗꯗꯤ ꯀꯌꯥꯝ ꯆꯪꯉꯝꯒꯗꯣꯏꯅೋ ꯅꯠꯇꯦ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯀꯔꯤꯃꯠꯇ ꯑꯩꯈꯣꯏ ꯂꯩꯐꯝ ꯊꯣꯛꯇꯦ ꯃꯔꯝꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯍꯥꯛꯀꯤ ꯃꯤꯠ ꯑꯗꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯖꯒꯥ ꯈꯨꯗꯤꯡꯃꯛꯇ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯂꯩ. ꯑꯐꯕꯁꯤꯡ ꯑꯗꯨꯕꯨ ꯊꯥꯒꯠꯄ ꯌꯥꯕꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯋꯥꯡꯅ ꯊꯥꯡꯒꯠꯂꯦ ꯑꯗꯨꯒ ꯄꯨꯛꯅꯤꯡ ꯍꯣꯡꯒꯗꯕ ꯖꯒꯥ ꯈꯨꯗꯤꯡꯃꯛꯁꯤꯡꯗ ꯃꯍꯥꯛꯅ ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯇꯁꯦꯡꯅ ꯍꯥꯏ. ꯑꯗꯨꯒ ꯍꯥꯏꯕꯗꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯐꯤꯂꯥꯗꯦꯜꯐꯤꯌꯥꯗ ꯂꯩꯕ ꯁꯤꯡꯂꯨꯞ ꯑꯁꯤꯗ ꯏꯔꯤꯕ ꯆꯤꯊꯤ ꯑꯁꯤꯗꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯒꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯐꯤꯂꯥꯗꯦꯜꯐꯤꯌꯥ ꯍꯥꯏꯕ ꯁꯍꯔ ꯑꯁꯤ ꯁꯍꯔ 8 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯃꯤꯡ ꯂꯩꯕ ꯁꯍꯔ ꯑꯃꯅꯤ. ꯍꯥꯏꯔꯤꯕ ꯁꯍꯔꯁꯦ ꯁꯥꯔꯗꯤꯁꯇꯒꯤ ꯃꯥꯏꯜ 30 ꯆꯠꯂꯀꯥꯟꯗ ꯂꯩꯕ ꯁꯍꯔ ꯑꯃꯅꯤ. ꯁꯥꯔꯗꯤꯁꯀꯤ ꯑꯋꯥꯡ ꯊꯪꯕꯗ. ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯍꯔ ꯑꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯕ ꯑꯗꯨꯒꯨꯝꯅ ꯃꯤꯁꯤꯡꯅ ꯃꯁꯛ ꯌꯥꯝꯅ ꯈꯪꯅꯕ ꯁꯍꯔ ꯑꯃꯅꯤ. ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯍꯔ ꯑꯁꯤ ꯗ꯭ꯔꯥꯈꯥ ꯃꯍꯤ ꯄꯨꯊꯣꯛꯄꯗ ꯍꯥꯏꯕꯗꯤ ꯑꯪꯒꯨꯔꯒꯤ ꯃꯍꯤ ꯑꯪꯒꯨꯔꯒꯤ ꯃꯍꯤ ꯑꯗꯨ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯁꯍꯔ ꯑꯃꯅꯤ. ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯍꯔ ꯑꯁꯤ ꯍꯥꯏꯔꯤꯕ ꯆꯤꯊꯤꯁꯤ ꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡ AD 13 ꯑꯗꯨꯋꯥꯏꯗ ꯖꯨꯋꯥꯔ ꯍꯥꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄꯨꯝꯂꯣꯏ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯁꯍꯔꯅꯤ. ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯒꯠꯂꯒ ꯁꯥꯒꯠꯂꯒ ꯈꯨꯟꯗꯥ ꯂꯩꯇꯥꯔꯒ ꯂꯩꯔꯛꯄ ꯑꯗꯨꯕꯨ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯤꯁꯤꯡꯗꯨꯅ ꯈꯨꯟꯗꯥꯁꯤꯔ ꯈꯨꯟꯗꯥꯒꯨꯝꯁꯤꯔ ꯑꯃꯨꯛ ꯖꯨꯋꯥꯔ ꯍꯥꯔꯛꯑꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯍꯥꯏꯅ ꯆꯤꯡꯅꯔꯒ ꯂꯩꯕ ꯃꯐꯝ ꯑꯃꯅꯤ. ꯍꯥꯏꯕꯗꯤ ꯁꯥꯔꯗꯤꯁꯇ ꯊꯣꯛꯈꯤꯕ ꯖꯨꯋꯥꯔ ꯍꯥꯕ ꯑꯗꯨꯒꯤ ꯑꯦꯄꯤꯁꯦꯟꯇꯔꯗꯨ ꯐꯤꯂꯥꯗꯦꯜꯐꯤꯌꯥꯗ ꯑꯣꯏꯔꯒꯅꯤ. ꯑꯗꯨꯒꯤ ꯃꯇꯤꯛ ꯅꯛꯅꯕ ꯃꯐꯝꯅꯤ 30 miles. ꯑꯗꯨꯅ ꯃꯤꯁꯤꯡꯅ ꯆꯪꯒꯨꯝꯁꯤꯔ ꯍꯥꯏꯅ ꯈꯟꯕ ꯃꯤꯁꯤꯡꯁꯨ ꯂꯩꯕ ꯑꯗꯨꯕꯨ ꯃꯤꯁꯤꯡꯁꯨ ꯑꯗꯨꯝꯗꯤ ꯂꯩꯕ ꯖꯒꯥ ꯑꯃꯅꯤ. ꯍꯥꯏꯔꯤꯕ ꯁꯍꯔ ꯑꯁꯤꯗꯅꯤ. ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯍꯔ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯌꯨ ꯑꯗꯨꯒꯤ ꯑꯣꯔ ꯗ꯭ꯔꯥꯈꯥ ꯃꯍꯤ ꯑꯗꯨꯒꯤ ꯃꯨꯔꯇꯤ ꯃꯈꯣꯏ ꯂꯥꯠꯂꯦ. ꯗꯥꯏꯑꯣꯁꯤꯅꯁ ꯀꯧꯕ ꯑꯃꯈꯛ. ꯑꯁꯤ ꯈꯛꯇꯪꯁꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯒ꯭ꯔꯤꯛꯀꯤ ꯑꯣꯏꯕ ꯂꯥꯏꯁꯤꯡ ꯂꯥꯠꯄ ꯁꯍꯔ ꯑꯃꯅꯤ.
ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯤꯊꯤꯁꯤꯗꯒꯤ ꯑꯗꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯐꯤꯂꯥꯗꯦꯜꯐꯤꯌꯥꯒꯤ ꯁꯍꯔ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯣꯏꯒꯤ ꯗ꯭ꯔꯥꯈꯥ ꯃꯍꯤ ꯑꯗꯨꯕꯨ ꯄꯣꯠꯊꯣꯛ ꯍꯦꯟꯒꯠꯍꯜꯂꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯂꯥꯏ ꯃꯨꯔꯇꯤ ꯑꯗꯨ ꯂꯥꯠꯄ ꯈꯛꯇ ꯅꯠꯇꯅ ꯑꯗꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏ ꯃꯨꯔꯇꯤ ꯂꯥꯠꯄꯒꯤ ꯀꯜꯁꯤꯡ ꯃꯌꯥꯝ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯤꯂꯥꯗꯦꯜꯐꯤꯌꯥꯗ ꯂꯩꯔꯤꯕ ꯁꯤꯡꯂꯨꯞ ꯑꯗꯨꯗ ꯑꯋꯥ ꯅꯪꯉꯦ ꯑꯗꯨꯒ ꯃꯁꯥꯁꯤꯡꯅ ꯖꯤꯍꯨꯗꯤ ꯃꯆꯥꯁꯤꯡꯗꯒꯤ ꯍꯥꯏꯔꯤꯕ ꯊꯥꯖꯈ꯭ꯔꯕ ꯐꯤꯂꯥꯗꯦꯜꯐꯤꯌꯥꯒꯤ ꯊꯥꯖꯈ꯭ꯔꯕ ꯁꯤꯡꯂꯨꯞ ꯑꯁꯤꯅ ꯑꯋꯥꯅꯪꯁꯤꯡ ꯅꯪꯕꯗ ꯑꯩꯈꯣꯏꯅ ꯆꯤꯊꯤꯁꯤꯗꯒꯤ ꯎꯕ ꯐꯪꯉꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯆꯤꯊꯤꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯂꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯄꯥꯈꯤꯕ ꯁ꯭ꯃꯤꯔꯅꯥꯒꯤ ꯁꯤꯡꯂꯨꯞꯀ ꯃꯥꯟꯅꯕ ꯌꯥꯝꯅ ꯎꯕ ꯐꯪꯉꯤ ꯁ꯭ꯃꯤꯔꯅꯥꯒꯤ ꯁꯤꯡꯂꯨꯞ ꯑꯗꯨꯗꯁꯨ ꯃꯁꯥꯅꯗꯤ ꯖꯤꯍꯨꯗꯤꯅꯤ ꯍꯥꯏꯅ ꯀꯧꯖꯕ ꯑꯗꯨꯕꯨ ꯑꯣꯏꯗꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡ ꯑꯗꯨꯗ ꯑꯣꯠꯄꯅꯦꯕꯒꯤ ꯊꯕꯛ ꯇꯧꯕꯅꯤ ꯂꯥꯏ ꯃꯨꯔꯇꯤ ꯂꯥꯠꯄ ꯃꯤꯁꯤꯡ ꯑꯗꯨꯅ ꯈꯛꯇꯪ ꯅꯠꯇꯦ ꯍꯦꯟꯅ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁ꯭ꯃꯤꯔꯅꯥ ꯑꯃꯁꯨꯡ ꯐꯤꯂꯥꯗꯦꯜꯐꯤꯌꯥꯗ ꯑꯣꯠ ꯅꯩꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯖꯤꯍꯨꯗꯤ ꯃꯆꯥꯁꯤꯡꯕꯨ ꯍꯦꯟꯅ ꯎꯠꯊꯣꯔꯛꯄꯒꯤ ꯃꯔꯝꯗꯤ ꯏꯁꯣꯔ ꯈꯪꯗꯕ ꯃꯤꯁꯤꯡ ꯂꯥꯏ ꯃꯨꯔꯇꯤ ꯂꯥꯠꯄꯁꯤꯡ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡ ꯑꯁꯤꯕꯨ ꯑꯣꯠꯄ ꯅꯩꯕꯗꯒꯤꯗꯤ ꯏꯁꯣꯔ ꯈꯪꯉꯦ ꯖꯦꯍꯣꯚꯥ ꯈꯪꯉꯦ ꯍꯥꯏꯈ꯭ꯔꯕ ꯖꯤꯍꯨꯗꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯑꯣꯠꯄꯅ ꯍꯦꯟꯅ ꯍꯦꯟꯕꯒꯤ ꯃꯔꯝꯅꯁꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯤꯕ ꯁꯤꯡꯂꯨꯞ ꯑꯁꯤꯗꯅꯤ ꯈ꯭ꯔꯤꯁꯇꯅ ꯏꯔꯤꯕ ꯆꯤꯊꯤꯁꯤ ꯍꯥꯏꯔꯤꯕ ꯁꯤꯡꯂꯨꯞ ꯑꯁꯤꯗꯅꯤ ꯈ꯭ꯔꯤꯁꯇꯅ ꯊꯥꯒꯠꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅꯒꯤ ꯑꯐꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗ ꯆꯦꯠꯅ ꯄꯥꯏꯔꯒ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯀꯩꯗꯧꯉꯩꯗ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯥꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯊꯥꯖꯕꯗ ꯆꯥꯎꯈꯠꯂꯛꯂꯤꯕ ꯊꯥꯖꯕꯗ ꯆꯥꯎꯈꯠꯂꯕ ꯑꯗꯨꯒ ꯊꯥꯖꯕꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡꯗ ꯏꯁꯣꯔꯕꯨ ꯈꯪꯅ ꯏꯜꯂꯤꯕ ꯇꯨꯡ ꯏꯜꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯑꯣ ꯌꯥꯔꯦ ꯄꯣꯊꯥꯔꯣ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯗꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯍꯦꯟꯅ ꯅꯤꯡꯊꯤꯖꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯎꯃꯤꯟꯅꯕ ꯐꯪꯒꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯐꯤꯂꯥꯗꯦꯜꯐꯤꯌꯥꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯤꯔꯤꯕ ꯆꯤꯊꯤ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯑꯆꯧꯕ ꯋꯥꯔꯣꯜ ꯑꯗꯨ ꯀꯔꯤꯅꯣ and here's the main idea ꯏꯁꯟꯕ ꯃꯤꯁꯤꯡꯅ ꯍꯦꯟꯅ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯏꯁꯟꯅꯅꯕꯒꯤꯗꯃꯛꯇ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡ ꯏꯟꯕꯁꯥ Aphaba Wapao da akhaang kanbaga loinana chetna paiyu aduga Khristana nangonda Mahakki ningthou leibakta lengdraba mapham adu pibigani Khristagi tung inbasa kana Khristagi tung inbasingse Jesu Christ bu kanbi mapu musung Prabhu oina thazaraga Mahakki tung illibasing adan asengba Christian sing mingdigi oiba Christian natte kanabu mingdi Christian gi kanu pokle hadana Christian natte Christian gi imung na pokle hadana Christian kauba yade adubu haiba Christian oina widamukte Jesu Christ bu papli puning hoduna kanbi mapu musung Prabhu na thazaba gadabun aduguma mising ituni Khristagi tungin masa Aphaba Wapao da akhaang kanbaga loinana chetna paiyu aduga Khristana nangonda Mahakki ningthou leibakta lengdraba mapham adu pibigani Christians hold fast to the gospel with endurance and Christ will give you a permanent place in his kingdom Christians hold fast to the gospel with endurance and Christ will give you a place of permanence or a permanent place in his kingdom. Nahan makai aikoina chithi ase yengminnaba maong adu khara tongal maong ngasi kimti yengminagani now verse 7 again verse 13 pawje tangkak manga thokna khoi yengana kind of like point manga fundamental point manga adu kani ha verse 7 Jisu asi thazaba yabane Mahakku thazo Jesus is trustworthy trust him verse 8 to 9 Jisu da pangal le aduga akhoi mahak nungsiraba mising kan khatlo Jisu da pangal le aduga akhoi mahak nungsiba mising kan khatlo Jesus is powerful and we are the people he loves be strengthened Jesus is powerful and we are the people he
loves, be strengthened. Jisuna nahakpu tabadagi kanbigani. Khang bakalu. Adu verse 10. Verse 10. Jisuna nahakpu tabadagi kanbigani. Khang bakalu. Jesus will keep you from falling. Endure. Jesus will keep you from falling. Endure. Verse 11 to 12. Jesus na nangonda lengdraba mapham ama Mahakki ningthou leibakta pibigani. Chetna paiyu. Jesus na nangonda lengdraba mapham ama Mahakki ningthou leibakta pibigani. Chetna paiyu. Jesus will give you a permanent place in His kingdom. Hold fast. Jesus will give you a permanent place in His kingdom. Hold fast. Look, I wrote with that, verse 13. Jisugi wahai achumbani. Tao. Jisugi wahai achumbani. Tao. Jesus' word are true. Listen. Jesus' word are true. Listen. I'm thinking verse 7. Verse 7. Jesus is trustworthy. Trust Him. Karmana Jesus Christ na mahak masa adu Philadelphia da leiba singlup aduda. Introduce over gahan habi things. Ako verse 7 is the Canada even Philadelphia da leiba singlup aduda even. Philadelphia da leiba singlup ki pau pu aduda. Aduga habi singlup bas da Jesus Christ na mahak masa bu karmana hai. Aseng ba amasung achumba. David ki sosai leiba mahak na thong hang laga kana amatna thing daba ma thong thing laga kana amatna hang daba mahak na wasing asi haire. Now Jesus Christ na Philadelphia ki sing badu mahak na haire kadri wa khuding mak sing asi kana na haire ibano hai na hai badu mayek sing na khang pam aduga haire badu iham aseng ba Holy One, the Holy One, right? Aduga achumba, the one who is true, the one who is true. Now, and I can badugum na Jesus Christ na mahak na oiri ba adubu taglak iba maong khuding mak sing asi singlup tu the leiba talk libam sung singlup tu na oiri pibam aduga chana ba maong dangak tani. Adun Jesus Christ na as mahak asi aseng ba amoina aduga achumba amoina takla ise karimar na now aseng ba hai boy ba taragati ihan ham da ekone khanga do bose ekoi maitilon ki Bible asidadi aseng ba har kan lo sila adu English the Holy One or the Holy One of Israel. Hai ba hiram khuding mak sing ase ari ba wala na bagi matam da Jehovah da khaktang pi ba ming amane aduga Holy One of Israel ase lakadar ba Messiah adu da pi ba ming khaktan aduga hai ba da kone mark ma ama pa da kun ga mari da make sing adum ubu phange adun tha da bisila sing aseng ba haina harak matam da ihan han ba da hoi Mahakki amak pa leita ba Mahakki sengthoi ba magun amasung mangon da pap amata yanda ba aduga amang ba amata leita ba khudimos na tay aduga adugi mathak ta yan maru oi ba amade hai ba ming asina tagle ba Jesus Christ as ishor ne haina hai ba dun. The Holy One signifies Jesus or Christ's divinity. Jesus Christ as aseng mama ki ishor dun hai aduga achumba mangon aran ba amata leite ma ki wai khudi mang achum mangak tane mahak lamphai chet pa amata leite mandi aseng ba oi ba mahak adu achum pham toy aduna aseng ba masung achumba hai ba ani ase ishor da uba aduga Jesus Christ as ishor ne hana tali ba ma ki magun sing aduga yam interesting oi ba po amade ase ahum suba mingine David ki sozai leiba the one who has the keys of David. Now, hai ba jaga se Josiah pandup kungani thogi pada kungani thoi adudagi Jesus Christ na Revelation ki mapham jaga se da Philadelphia da iba matam da yahan ba jaga man mapham da thok pa thodok to kaina hai ba oiba targadi sorna Israel gi sen pai bin nupa to gi thazaba ya da ba do hai ba thazaba ya da nupa lo thok khraga Eliakim ko nupa amakak mahak na
thao noire mana khandoe aduga haiba nupa aduda David ki sopi aduga mahakna hang ki pasing kanamatana loan ba yalde aduga mahakna loan ki kanamtana hang ba yade aduga haiba dokane mayeksna jasaya pan kundani thoi pap oi batar ga mayeksna khang aduna haiba Eliakim mase Jesu Khristana oiriba amasung oirakadoriba adugi mangzauna na isorgi mising aduda khanghan ba amarom da haiba oi batar ga he Eliakim was a type of Christ. Jesu Khristana oigadoraba Mahakki matik magul amasung Mahakki makutta isorna pinabigadoriba matik pangal amasung wayen ba hiram khudingmak sing amaram da haiba oiba targadi Jesu Khristada pigadoriba ningthou leibaki sarg leibaki so adu gi matangda Khrista se Mahakki ningthou leibaki isor ningthou leibaki so paigadoba gi maki matik adu Jesu Khrista pokni mamang mayam sahi mayam gi mamangda Eliakim bu isor sisna bagi mapalna utpa matamda harba Eliakim adugi mapalna Jesu Khristana oigadoriba adubu mangzaunana saktak na karman hai karman hai aikona Josiah pandu kungani thoi adu pap oi batar gadi mafam sa sum hani idunle aduga David ki imung gi soina Mahakki lengbanda thambigani mahakna hangdokani amasung kana amatana thingloi aduga mahakna thingani amasung kana amatana hangdokloi verse 23 aina mahakpu achetpa mafamda uchup kumne yeisingani mahak asi Mahakki mapagi imungda matik mangalgi phambal oigani haibase paba matamda Josiah gi atopa karam mafam ningsingi Josiah pandu mapan Josiah pandu mapanda Jesu Khristana oigidoriba adugi matana kare Josiah chapter 9 verse 6 amasung 7 Marne khode angang mapokle aikhoida machani pa ma pibire Mahakki lengbanda lengang sasan legani manara Eliakim de isorna haiba maong duga verse 22 ki chapter 22 ki verse 22 aduda haiba maong du Eliakim gi lengbanda makpigani Eliakim gi lengbanda David ki imung gi so adu aina ma ki lengbanda thamgani now Jesu Christ adu kari oigani hain hai verse 6 adu da Mahakki lengbanda lengang sasan legani adu kata nate haiba Eliakim ase mapasing oigani hain verse 21 adu uba phang Jerusalem da lebe sorry missing ge aduga Josiah padu mapan gi pada taruk adu da karmaina uba phang Mahakki min kaugani angakpa pautak pi matik chawbu isor lomba naida beipa aduga harba Eliakim kimgi phambal asi lomba naida ba oigani haina Jesu isorna hai harba dum Josiah pandu mapan gi pada tareta Khristagi matang hai matanda David ki phambal amasung Mahakki ningthou leibakta Mahakki lengang sasan amasung ingthaba hengatpagi aroib leiro ubrasigi manabase So that's why haiba Eliakim ase Jesu Khristagi matik adu amasung Jesu Khristana oiriba adu phongdokna amasung uthokna gi damakta hana mangjuna utpaman Khristagi masak amasung magun adu takpa ariba walep na bagi miyoy mane Eliakim haibas aduna asengba achumbam sung David ki sojai leiba haina haiba khudingmak singasna Jesu Khristagi matangna taraiba do kaino haiba oi batargadi Jesu Khristagi matik magi authority magi pangal khudingmak sing adu magi singlupta karamba magi singlup asengba Israel or ba magi singlup aduda leiba magi matik amasung magi pangal du maikna mafamse tanglis now isorgi wahai nainaba Greg Bill ko nupa man Mahakki commentary de mafam mato asugum hai this shows Christ's authority over his church the true Israel Jesu Khristana oiriba mahak aseng mane mahak achum mane adag mare David ki sojai pai ba haina har pasina yamna mayek seng na uhalliba se Jesu Christa ase Mahakki singlup adugi mathakta matik laina pan baglon karamba singlup kanano singlup se Mahakki aseng ba Israel ariba walan matam dagi yenglak laba aduga oihallaba mapung phan gadoriba Mahakki singlup Israel haiba adugi mathakta maki matik mangal amasung maki matik leba dun makes nam homes ulibas aduga Christa leba maki matik maki authority amasung power ase matamadu le Philadelphia gi thazabas nga makoi sarkar aduda aduga makoi samas aduda leba matik
matikta amasung phamdong kaidong mud lera kana makhogi phamsing amasung makhogi pangal sing adubu lana seasonary ba missing gumna natana Khristagi matik asidi asengba amasung achumba amakpa leitabane aduga pap ka totsinadaba aduga maki matikni aduga hairiba se matamadu leiba missing chin thiba amasung oideba ngangba luchingba sing adugumna natana Yesu Khrista asidi Mahakki wahai khudimak singdo achumbane mahak achumba sakhini aduga mahak Khrista adu asengba makki achumba masihane mak achumba masayane aduna amaramda Yesu Khristana mahakna oiriba Mahakki matik amasung Mahakki matik adugi asengba amasung achumba du utpagi mapalna Philadelphia da leriba thadaba sing asida haibasine aina haikaduriba wa khudimak sing sin nakhoina tabada matik chaba taba khaktang natana thajabada matik chaba aduga thajaba khaktang natana aduda punsi lepaga punsi siba amasung hingba anigi marak aduda hairiba wahai Mahakki wahai aduda leblaga thamoi themjillaga awaba khanglaga Khristana anirak suna halakpadu ngaibada matik chai aduni Khristana haris what Christ is saying primarily is this I am the true and holy one with all authority I am a faithful witness you can trust my word you can hear my word you can trust my word and you can risk your life to trust in my word for those word of mine will not fail. How do we say it? I say go Christian. Mahak tazabe. Mahakki wahai achumbane. Nangamasung aigi wa nganga nangamasung aigi wahai ga isorgi wahai ga manade. Khristagi wahai se ga manade. Akhoi hoi du karigi matamda mai oi akhoi mai du karigi matamda hoi oi lakani harasu lakta matamam le tawgni haiba oi batarasu tawdaba mayam ama le isam haiba oi batar new year numit lo resolution adu matang wakal hai pitang kanse kari resolution lo ki akhoi marka new year numit lo ki resolution sin ningsing ba kana kana le hoji phau phajana adu akhoi adu Khrista adu gumanate Mahakki chinnagi tholokpadu Mahakki nungdu orbadu Mahakki panda oiba aduga Mahakki wahai khudimak sing adu amakpa yaudaba pap yaudaba sengdaba amata yaudaba achumba asengba thajaba yaba wahai ngakta aduga Mahakki wahai khudimak sing adu mangna haikraba khudimak sing thabak tawduna amata halakpa wahai amata nate tabeng panbagi losing miyoibagi ba khang bhaiba nangamasung aigi wakhalon amasung nangamasung aigi Poram hiram khudimak sing nangamasung aigi wahai nangamasung aigi commitment khudingmak sing adu mangba naigani loiba naigani mutpa naigani adu Khrista Mahakki wahai de mangunai Krishna kare tabang panamasung sidare hiram khudimak sing pot khudimak sing manghin adu aigi wahai de amata mang Peter na kare hiram khudimak sing na lainaun sung na kumna kangki poi batar taragasu ishori wahai aduna matam khudimaki lengdele Thazaba silna sing Khristagi wahai se thazaba yaban. Mapham asida ko urakada Mahakki wahai sing se katana tana Mahakki wahai Bible asida nangamasung na thazaba ngasi ni nahangna parakraba isorgi wahai adu ngasi gi ayuk devotion tarak matam nahangna parak wahai portion jaga adu nahakna thazaba yabane. We can trust him. He will not lead us astray. Khristana ko kay nung da langpai da chingbiro Mahakki wahai na nangamasung aingon leiba harau ba sing adu kasu lauthok loi adubu aikhogi harau ba hene henga handigani Yesu Khristana Mahakki mi sing na tawnana bagi da makta hai kraba sing nangamasung ai gi punsda isorna honghaning ba jaga sing Mahakki wahai na mayek sing na takpira amasung khangan ni ba khuding mak sing ase hai koi na hai ba in mata da thada bisil inaw sing nangamasung ai gi punsi asida aikhogi awapa masing kaisu hengat loi Haiba aikoi wadaba dinate wai karigdamak tamam aikoi khwaidagi pamjaba adu isorgi Khristagi apam aduga manraktaba na maram oraka aikoi Khristagi aning modu tawna bagi damakta aikoi punsi hingak matna wariba se Khristagi yathang aduna wahan bagi maram na natte aikoi gi hakchang ba aning ba masung apam masung pap sing na maru oraka ne maruina Ibung Mahakki wise na thazaba yandabagi maram na aikoi na Mahakki haiba inba matanda aikoi da awama thengnaba nate maru na thazaba sila na saying
ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩꯗꯨꯗ ꯑꯩꯈꯣꯏꯅ ꯊꯥꯖꯐꯝ ꯊꯣꯛꯄ ꯃꯑꯣꯡꯗꯨꯗ ꯊꯥꯖꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈꯪꯕ ꯍꯩꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗ ꯊꯥꯖꯔꯒ ꯑꯩꯒꯤ ꯈꯪꯕ ꯍꯩꯕꯁꯤꯡꯗꯁꯨ ꯈꯨꯠ ꯑꯃ ꯄꯥꯏꯔꯒ ꯂꯩꯕ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩꯗꯨꯁꯨ ꯈꯨꯠ ꯑꯃ ꯄꯥꯏꯔꯒ ꯆꯨꯝꯃꯤꯅꯦ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯔꯤꯁꯦ ꯇꯧꯐꯝ ꯊꯣꯛꯑꯦ ꯑꯗꯨꯕꯨꯗꯨꯅꯅꯦ ꯅꯪ ꯑꯃꯁꯨꯡ ꯑꯩ ꯋꯥꯍꯜꯂꯤꯕꯁꯦ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯀꯔꯤꯁꯨ ꯍꯦꯟꯒꯠꯍꯜꯂꯣꯏ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯀꯔꯝꯕ ꯅꯨꯡꯉꯥꯏꯕ ꯁꯔꯒꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯕꯗꯣ ꯍꯦꯟꯒꯠꯍꯟꯒꯅꯤ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯗꯨ ꯂꯣꯝꯕ ꯅꯥꯏꯗꯅ ꯂꯩꯒꯅꯤ ꯂꯣꯝꯕ ꯅꯥꯏꯗꯅ ꯂꯩꯕ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯗꯨꯅ ꯊꯥꯖꯕꯤꯁꯤ ꯂꯅꯥꯎꯁꯤꯡ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩꯗꯊꯥꯖꯕꯤ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩꯗꯊꯥꯖꯃꯤꯟꯅꯁꯤ Trust Him. Trust His word. ꯑꯩꯈꯣꯏ ꯃꯔꯛꯇꯤ ꯏꯁꯣꯔꯕꯨ ꯈꯪꯗꯕ ꯃꯔꯨꯞꯁꯤꯡ ꯌꯥꯎꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯈ꯭ꯔꯤꯁꯇꯅ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯅꯨꯃꯤꯠꯇ ꯅꯍꯥꯛꯅꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯀꯟꯕꯤꯕ ꯃꯄꯨ ꯑꯃꯁꯨꯡ ꯄ꯭ꯔꯚꯨꯅ ꯅꯍꯥꯛꯀꯤ ꯄꯥꯞꯇꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯊꯥꯖꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯄꯨ ꯂꯣꯝꯕ ꯅꯥꯏꯗꯕ ꯄꯨꯟꯁꯤꯗꯨ ꯄꯤꯕꯤꯒꯅꯤ ꯑꯃꯁꯨꯡ ꯀꯟꯕꯤꯒꯅꯤ ꯅꯍꯥꯛ ꯈ꯭ꯔꯤꯁꯇ ꯌꯥꯎꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯄꯥꯞ ꯆꯦꯟꯕꯅꯤ ꯅꯍꯥꯛ ꯏꯁꯣꯔꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯤ ꯑꯃꯅꯤ ꯅꯍꯥꯛꯀꯤ ꯄꯥꯞ ꯑꯗꯨꯅ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯏꯁꯣꯔꯗꯒꯤ ꯑꯁꯥꯎꯕ ꯐꯪꯕꯗ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯅꯤ ꯅꯍꯥꯛꯅ ꯇꯧꯕ ꯉꯝꯕ ꯑꯐꯕ ꯊꯕꯛ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯒ ꯅꯍꯥꯛꯅ ꯏꯁꯣꯔꯕꯨ ꯄꯦꯟꯍꯟꯕ ꯉꯝꯕ ꯅꯉꯣꯟꯗ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯅꯍꯥꯛꯀꯤ ꯄꯥꯡꯒꯜ ꯀꯔꯤ ꯑꯃꯠꯇ ꯅꯠꯇꯦ ꯅꯍꯥꯛꯀꯤ ꯂꯟꯊꯨꯝ ꯀꯔꯤ ꯑꯃꯠꯇ ꯑꯣꯏꯊꯣꯛꯇꯦ ꯑꯁꯦꯡꯕ ꯏꯁꯣꯔꯗꯒꯤ ꯃꯃꯥꯡꯗ ꯅꯍꯥꯛ ꯁꯤꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯃꯤ ꯑꯃꯅꯤ ꯅꯍꯥꯛ ꯅꯣꯔꯣꯛꯀꯤꯗꯃꯛꯇ ꯍꯤꯡꯂꯤꯕ ꯃꯤ ꯑꯃꯅꯤ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯍꯥꯛ ꯄꯥꯄꯤꯅꯤ ꯍꯥꯏꯕ ꯅꯍꯥꯛ ꯅꯁꯥꯅ ꯌꯥꯖꯗꯨꯅ ꯅꯍꯥꯛꯀꯤ ꯄꯥꯞꯇꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯈ꯭ꯔꯤꯁꯇ ꯅꯍꯥꯛꯀꯤ ꯑꯔꯥꯟ ꯈꯨꯕꯝꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯂꯣꯝꯕ ꯅꯥꯏꯗꯕ ꯄꯨꯟꯁꯤ ꯑꯗꯨꯒꯤꯗꯃꯛꯇ ꯂꯥꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯟꯕꯤꯒꯅꯤ ꯃꯔꯝꯗꯤ ꯈ꯭ꯔꯤꯁꯇꯅ ꯍꯥꯏ ꯏꯁꯣꯔꯅ ꯇꯥꯏꯕꯪꯄꯥꯟꯕꯕꯨ ꯑꯁꯨꯝꯅ ꯅꯨꯡꯁꯤꯕꯤꯔꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯑꯃꯈꯛꯇ ꯉꯥꯏꯔꯕ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯄꯤꯅꯕꯤꯔꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯊꯥꯖꯕ ꯈꯨꯗꯤꯡꯃꯛꯅ ꯃꯥꯡꯗꯨꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯤꯡꯕ ꯐꯪꯒꯅꯤ ꯑꯗꯨ ꯈ꯭ꯔꯤꯁꯇ ꯃꯁꯥꯃꯛꯅ ꯂꯝꯕꯤ ꯑꯗꯨꯁꯨ ꯑꯆꯨꯝꯕ ꯑꯗꯨꯁꯨ ꯍꯤꯡꯕ ꯑꯗꯨꯁꯨ ꯑꯩꯅꯤ ꯑꯩꯒꯤ ꯏꯄꯥ ꯅꯠꯇꯅ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯐꯝꯗ ꯀꯅꯥꯃꯇ ꯌꯧꯗꯦ ꯍꯥꯏꯅ ꯍꯥꯏ ꯅꯍꯥꯛ ꯊꯥꯖꯕꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩꯁꯤꯗ ꯊꯥꯖꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯄꯨ ꯀꯟꯕꯤꯒꯅꯤ ꯅꯍꯥꯛꯄꯨ ꯀꯟꯕꯤꯒꯅꯤ ꯊꯥꯖꯕꯁꯤ ꯂꯅꯥꯎꯁꯤꯡ ꯀꯔꯤꯅꯣ ꯅꯪ ꯑꯃꯁꯨꯡ ꯑꯩꯕꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯗ ꯆꯤꯡꯊꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯁꯦ ꯉꯁꯤ ꯅꯨꯃꯤꯠꯇ ꯋꯥꯈꯜ ꯇꯧꯕꯤ ꯈ꯭ꯔꯤꯁꯇꯕꯨ ꯃꯍꯥꯛꯅ ꯑꯣꯏꯔꯤꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯕꯨ ꯊꯥꯖꯕꯗ ꯀꯔꯤꯅꯣ ꯐꯥꯔꯤꯕꯗ ꯄꯨꯛꯅꯤꯡ ꯍꯣꯡꯕꯤ Verse 8 and 9 ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯄꯥꯡꯒꯜ ꯂꯩ ꯑꯗꯨꯒ ꯑꯩꯈꯣই ꯃꯍꯥꯛꯅ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯤꯡ ꯀꯟꯈꯠꯂꯨ Jesus is powerful and we are the people He loves be strengthened. Now verse 8 and 9 ka sida. Sorry, ngak ni verse 8 ka 9 ka sida akoy mayek sing na ubo phang. Jesus Christ na Philadelphia da leba singum sing adugi thajab sing thabak khang. Ai na ki thabak sing khang. Yeng oina na ki namang da mi kana amata na thingjin bangam da ba hangdok laba thong ama thamle. Maram de na ki pangal khajik te lai. ꯑꯩꯒꯤ ꯋꯥ ꯉꯥꯛꯏ ꯑꯃꯁꯨꯡ ꯑꯩꯒꯤ ꯃꯤꯡ ꯌꯥꯗꯕ ꯇꯧꯗꯦ ꯌꯦꯡꯉꯨ ꯁꯩꯇꯥꯟꯒꯤ ꯁꯤꯅꯥꯒꯣꯒꯀꯤ ꯃꯤꯁꯤꯡ ꯖꯤꯍꯨꯗꯤꯅꯤ ꯍꯥꯏꯔꯒ ꯖꯤꯍꯨꯗꯤ ꯅꯠꯇꯕ ꯑꯗꯨꯕꯨ ꯃꯤꯅꯝꯕ ꯉꯥꯡꯕ ꯃꯈꯣꯏꯕꯨ ꯑꯩꯅ ꯂꯥꯛꯍꯟꯗꯨꯅ ꯅꯍꯥꯛꯀꯤ ꯅꯈꯣꯡꯗ ꯈꯨꯔꯨꯝꯍꯟꯒꯅꯤ ꯑꯗꯨꯒ ꯌꯦꯡꯉꯨ ꯑꯩꯅ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯃꯈꯣꯏꯅ ꯈꯪꯍꯟꯒꯅꯤ ꯍꯦꯟꯅ ꯑꯍꯥꯟꯕꯗꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯐꯤꯂꯥꯗꯦꯜꯐꯤꯌꯥꯗ ꯂꯩꯈ꯭ꯔꯕ ꯊꯥꯖꯕꯁꯤꯡ ꯑꯁꯤꯒꯤ ꯑꯋꯥꯕ ꯈꯥꯡꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯋꯥ ꯑꯅꯪ ꯈꯥꯡꯂꯤꯕꯗꯨꯁꯨ ꯀꯅꯥꯒꯤ ꯃꯈꯨꯠꯇꯒꯤ ꯈꯥꯡꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯉꯤ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯁꯤꯡꯂꯨꯞꯀꯤ ꯑꯋꯥ ꯑꯅꯪ ꯑꯗꯨꯕꯨ ꯈꯪꯂꯤꯕ ꯈ꯭ꯔꯤꯁꯇ ꯑꯁꯤ ꯃꯍꯥꯛꯀꯤ ꯁꯤꯡꯂꯨꯞꯀꯤꯗꯃꯛꯇ ꯇꯥꯏꯕꯪꯄꯥꯟꯕ ꯑꯁꯤꯗ ꯂꯥꯛꯄꯤꯗꯨꯅ ꯁꯤꯕꯤꯗꯨꯅ ꯂꯩꯕꯤꯈꯤꯕ ꯈ꯭ꯔꯤꯁꯇ ꯑꯗꯨꯃꯛꯅꯤ He loves His church ꯃꯍꯥꯛꯀꯤ ꯁꯤꯡꯂꯨꯞ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯑꯗꯨꯒ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯐꯤꯂꯥꯗꯦꯜꯐꯤꯌꯥꯒꯤ ꯊꯥꯖꯕꯁꯤꯡ ꯑꯁꯤꯕꯨ ꯑꯣꯠꯄ ꯅꯩꯕ ꯃꯇꯝꯗ ꯈ꯭ꯔꯤꯁꯇꯗ ꯑꯣꯠꯄ ꯅꯩꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯈꯪꯉꯤꯅꯣ ꯄꯥꯈꯣꯟ ꯆꯠꯄ ꯄꯣꯜ ꯃꯍꯥꯛꯅ ꯈ꯭ꯔꯤꯁꯇ ꯊꯥꯖꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡꯏꯟꯕꯁꯤꯡꯗꯨ ꯑꯣꯠꯄ ꯅꯩꯔꯒ ꯗꯃꯁꯀꯁꯀꯤ ꯂꯝꯕꯤ ꯑꯗꯨꯗ ꯈ꯭ꯔꯤꯁꯇꯅ ꯃꯍꯥꯛꯄꯨ ꯊꯦꯡꯅꯕ ꯃꯇꯝꯗ ꯁꯣꯜ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯗꯨꯒꯤ ꯁꯤꯡꯂꯨꯞ ꯑꯗꯨꯕꯨ ꯑꯗꯥꯒꯤ ꯁꯤꯡꯂꯨꯞ ꯑꯗꯨꯕꯨ ꯋꯥꯍꯜꯂꯤꯕꯅꯣ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯁꯣꯜ ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯑꯩꯕꯨ ꯑꯣꯠꯅꯔꯤꯕꯅꯣ ꯊꯥꯖꯕꯁꯤꯡ ꯏꯅꯥꯎꯁꯤꯡ ꯈ꯭ꯔꯤꯁꯇꯅ ꯐꯤꯂꯥꯗꯦꯜꯐꯤꯌꯥꯗ ꯂꯩꯈ꯭ꯔꯕ ꯊꯥꯖꯕꯁꯤꯡ ꯑꯗꯨ
awa nang nangli makoi awa nang khangli aduga haningai leitana awa nang nangli have the mayek sing khangli adu kanagi khutagi gi khang no haina habidu mayek sing na tai aduga harbasing pa na khoi na khangbase kain hai boiba tar gadi Khristagi mingi makta awa nang nang matamda harbudu Khristana udaba nate Khristana khange Khristana ui Khristagi mingi makta thangalak pa khud Khristagi mingi makta thomlak pa nung Khristagi mingi makta tanthorok pa amsung Khristagi mingi makta samaj ki mi sing na magi tungin magi mar samaj ki mi sing na samaj hi inthok pa imong mangdagi inthok pa tanthok pa khud masing taw matamda Khristana khange the Mapham the Philadelphia sigi sing ba select ba thaza ba sing asibu maru and oli ba sing adi jiudi macha sing aduga hai ba se ekoi na Smyrna da unaki ba u ki mo aduga khardu mannaram ngani hai ba thaza ba sing ase ihan ham ba de makoi jiusing ga punminaraga leiram ba thaza ba sing ne synagogue sing da makoi isor ba khurmana gi da sinam ba jaga sing ne adubu nongmagi hena makoina thazari bi sor aduga Christian sing asina Philadelphia gi leikraba thajakraba sing asina thazari ba Christa siga tonga lakpaduna maram orakan hai ba Jew sing asina hai ba thajakraba khudimak sing asi makoi sinagok dai tanthoe makoi gi punba sing gi tanthoe makoi gi karbar tongan mahiram da karbar to minana boiba taagadi fire to thoe makoi gi makala thabak suru mi sing oiba taagadi thabak thadapagi thabak loine maktawe hiram khuding makta Maram the Jews in Mapamdadi, Jesu Christ adu Masiha nate. Jesu Christ adu Kanbi Mapu nate. Jesu Christ adu Makogi Mapamdadi, Mazati bu Yadaba, Amazon Mazati bu Pitokpa Yontokpa Miamane. Adu Buhar Tazak Christian sing a sing from the Jesu Christ adu Mamai Matam sing the Isor Mahakki, missing the Gamas Watak singing Mapala, Tabi Rekani high and high of Messiah, Pap James Makogi Pap, they can begin high of Messiah Aduni, Aduga Mahak Lakre, Aduga Secre, Pumlagan, Numisu, but Hingatuna, Mapari Yetam with the Pamder Mark missing below and nobody about the Mahak lady, high but couldn't mixing the Tazab and the Maramorga, high Aphaba Wapao, high Batsum the Maramorga, Jews sing, Aduga Christian sing. Adi markta achoba kenaba madure aduna maramoraga hai ba jiu macha sing sin thajakraba sing adubu ot pane be thabak tu makoi lo sing dagi tam thokpa thabak sing thadatpa tongan bhiram sing de laikai pun badi yahan daba khungi baton dagi kakpa loinama adubu haiba awanang sing adugi marak laikraba Philadelphia gi thazaba khudingmak sing asina yasanna ba taude makhoiga aikoina koin thadok pirebe de khoi karmaina tauni aikoina koin hundok pirebe de kamai tauni na koina ai bu thabak thadat pibo be tarage de ai gi ima lai ai gi ipa lai yengsna ba gi damakta ai gi nupi lai thang na ba gi damakta ai thabak thadat boibe tarage ai tolo phangda boibe tarage de ai karmaina imung thak ka duino ai imung manung karmaina yengsan ga duino imung manung yengsan badu phangbudu hena phai ai yare noigi ya noina ai na Jesu Christ ai gi Messiah ne habe thase na koina Messiah na te yare ai thase ai thase ba noi da kai chu hai roi ai thase ba noi da kai chu yelo ai ya ge kanam te yaute Jesu Christ gi mingi da Jesu Christ gi maram gi da maram makoi da hai kraba makoi na awanang nang liba khudimok sing ase wahai da thabak da amasung wasak ba khudimok sing da thase ba ya ba Jesu gi damak awaba anang khang bungakte aduga haiba awanang nangliba singlup ase pangal kan ba singlup nate pangal son ba singlup ne paisa pai de ba singlup ne mi yam da singlup ne adune Khristana Muhammad da hais nagi pangal khajik tale oh you're weak nagi pangal khajik tale mi singna kaya khangna ba singlup amasun nate Missing the kya influence like besing amasunate. Makoi ne have the kanam sa makoi support of birak na misu amata laite. Oining bo ibatar kasu. Oining bo ibatar kasu. Kadoi makoi. Yung verse. Ede. Ai ki wangai. Ai ki minya da batot.
paisa paiba makhoi thabak piba ngamba amasung thabak piriba amasung influence and wangba sarkar adugi or samaj adugi mising aduga nappagi mapal hinglamba thajaba sing adugi punsi du Khristagi mingi demak adugi su tongalakpana maram oraga makhoi lai badugi hena lai makhoi leite badugi hena leite makhoi solma adugi hena sole adu haiba jaga adu haiba phibam aduda haiba tangkak adu makta dasu makhoi kedawe Khristagi wanga ekreno Khristagi wase thada bisil now saying it is but the gospel Jesus Christ Aphaba Wapao to wa ngai Jesus Christ Aphaba Wapao do yadaba to de oining bo or basu agi punsida ngangning ba ngang la basu missing na chaining ba chai basu agi imung manung gi missing na aduga oi hening ba phibam dai gi punsi pikham nan gi boy ba tar ga su aduga ai chara hen boy ba tar ga su ai punsi gi pandam phangi da boy ba tar ga su ai gi imung manung na awa ba aduga sorok da tholok bo oi ba tar ga su leifam leite ba na maram or ka no overbridge ko gi makhar la ga do punsi do leng do oi ba tar ga su Khristana ki Aphaba Wapao asing yasana ba punsi aduga Khristana ai kan di mapune Khrista khaktang achumba lamini Khrista khaktang masiane aduga Khrista khakta natana atai taibang pamba asa amat leite ai gi punsi de gi su hena Khristana ke Aphaba Wapao sne hele haina hai missing ko man kham oh hadu di first century AD chahi chama ham Jesus Christa sarga kakra matun da layer ba kanglup sing pakon ba John sing ju layer ba Johan ju layer ba ya makoi sanok ba Wapao khuding mak sing aduna maram mora kan makoi da tongan ba isori obe pangal ma extraordinary obe ma yaram ngani hauji 21st century da layer ba kunma da juba sadabi da layer ba koi asi kamai na hindu nei ko right asi practical ode koi seriously you think this is impractical asigi punsi se bang tha jaba chile now sing Philadelphia gi Christian sing heng makoi sadong pale makoi imung manung le makoi nupi le makoi macha le makoi mayam ba sing le macha nupi sing le aduga mapa sing le mama sing le thabak le makoi Philadelphia ko ba sahar adugi leirak masing le makoi gi house number le mapham asada aikoina uba phangi se Philadelphia gi thajaba sing thajaba mayam yamba adu hojik madam se thajaba mayam pikpa natte adu asigumba jaga se pakan hojik madam da kama hingudino hana kan ba mising ya boy ba na ki thamoi changi na ki thamoi changi ai hoi thamoi changi mathau ta Ma'am ne ko gi nungai ba pamba masung warning da punsi masung Jesus Christ gi tung in ba matam da kari mata mangning da ba kari mata warning da ba kari mata mangthokning da ba adu kari amata kari hagin akai ba nangning da ai ko gi punsi asile asigma text pa matam da di ai ko yam arumboy ai ko yam da aruboy right Karigum matam da we I ko hing punsi se tabang pan ba gi damak imung manung gi damak kayo leka gi damak samasi damak ai lenatrabadi ai leitradi loina mak tumgrado ba loina mak manggrado ba loina mak kana amatana kariyamata urdo bagi wakal ai khaktang ai natana kana ano to udis adu gi wakal le thada besela na sanga ko thadok se We are but mere mortals Nangam sungai, siba na iba miyo ngakta ne. Aduga nangam sungai ay punsi aduga na maru iba kanam tlekte mapham masida. Nangam sungai ay ko gimarkta miyam hekta mikupingas de siba matam da. Chile iba gari miyam lep ko do karim tlaite. Ay ko im manung gimising na di kappe ay. Tham phana kasu kappoy. Chahiye ma. Kappe kappa bada. Chahiye ma. Aduga chahiye ma thabak karim da to imung manung gimising ju thabak karim da to imung manung da o char khrene ana kappa karsu le thabak adum tawni office ka mi office dum ka ne school chat pangang sing school dum chat khini adu gari su dum cheni tabang pam su dum ung dum lewni nume dum thokre nungdang adum tani adugi kalen tha ningtham tha aduga naken tha adagi mayon chongba tha loina mak lehogani nong chu hogani adagi nong amu kangani adagi sa san myam lehom thop loina mak lagani we are but nothing you are but nothing adu Khristana nangamu sungai bukan bibagi mapal na aikoi gi punsida aikoi hingbagi maram sing da piban
Aduga haib I believe Philadelphia gi thaja missing is in a mic sing na khang taibang pan ba Christa yaudrobadi aikoi gi punsi karisunate adu mic sing khang adu na karigba Khristagi damak ta Christa yaudrobadi karisunate ba aikoi na Khristagi damak ta kanbira ba maram na Khristagi damak himan na karino aikoi gi punsi like to ba maram. If Christ has given us a purpose to live, if we don't live for Christ, what purpose do we have to live? Ai wang hai adu kari ai ki ming ya da batau de na asa ki ming ya da batau de hai na hai ba se me cham ba mo ong da mo khoi tau da ba na te tha da bisil na sing Jesus Christ tha do o na ta boy ba ta ge thabak tat ka ni adu gi ni hau gu du Jesus Christ ha na ta boy ba ta ge hat ka ni adu gi ni hau gu du Jesus Christ Christian oi ba to na ta bo oi ba ta ra ga de imung laikai de ki tang thok ni na yum thu ga ga ni adu gi lo de mo horis adu ma phiba ma da Philadelphia da leba thana basing asina shori bangal Jesus Christ gi wahai da thaza bagi ma pa Jesus Christ gi wahai da yeng bagi ma pa Jesus Christ da makoi asa khodi mak thambak na yasana bataw de ai gi yum thugai bigera ai gi punsi manghan bigera ai gi thabak thadat bigera samas gi inthok bigera ai Christ bu yadaba tawro Sona Jesus Christ gi awana nang le Christian sing asida Khristana makoida piba nungai buding ihan hambadi what is their comfort? Number 1, Christ knows their work aduna Christian ai ihan hambada naha ki tabok sing khang ramta khang de be makoi otpan re missing aduna su makoi Christian or sigi artha amasung asigi nungai ba amasung adugi mamal kraim da khang da ba maong da migi lamgi dharma or se atopa mazati bu yaki da nupa adu bu crossa har ki bu nupa adu bu ningli ba kangbu haina Christian na ikai bagi ming adu piba loinana makoi ot panai bagi thabak torbe makoi khang de kana Christ kana khang de Christian kana makoi kana madana khang de adu makoi gi thabak si makoi gi thajbe ba khudimok sing samaj ki mapham da di karisnate Jesus Christ Christian oi bagi mak thabak tat prodo isor khang ru ma king munung sing mapham da apang bani Jesus Christ ki tung inbana maram oiraga Taramba business khudimok sing adu fail thawin when business shut down tawkiba mayum makai palaba machal sing leiraba nupa do nupi nungsi khangdaba macha sing yokpen thakani khangdaba minungsi yaw da nupa ne adu Jesus Christ kare ha ai khang ak ta boy khang na ki thas be bai khang kan nam da khang da boy ta tar ka su ai khang adu khang li ba Christ se pangal khudimak pai ba aseng ba masunga chumba aduga mahang hang ki bu kanam tan lon mangam da ba aduga mahang lon ki bu kanam tan hang mangam da ba matik le ba Christ tan khang li aduga hai ba Christ asna Philadelphia da le ba thaza ba singa sigi thabak to bi aduga yeng verse 9 Yang usai sinagog ki missing Jehudi ni di hire ga Jehudi na taba adu minam ba wangang ba minam mangang ba khoi aina lak handuna na ki na khong na khurum han gani adu yeng aina na ku nungsi hai ba makhoi na khangani asane Christian makhoi da hires Philadelphia da leba thaza ba sing adu Jehudi macha sing na makhoi sinagog ta musum makhoi yum sing da changdana bu na mak Christian sing da thong sing lon kra Adu makoi gi thong sing adu lon gi boy ba tar ga su me ba gi pangal na hang bang am thong sing ngak te Christian har se ne hang bang am thong sing adu
Nakoy na mangda lonsan gre, nakoy gi maru mapang or masing, nakoy gi nakna lermo kudimak sing, nakoy na ay tung inbagi damakta, nakoy gi changjapam pidre, adubu yengo, makoy na piba ngam leroy doba, aduga ay nakoy de piba matam dosu, makoy nakoy gi munba ngam leroy doba, tongzaw ma ay nakoy damakta hangle, aduga hay ba hangle betong si maroy na, Khristana, Mahakki ningthou leibakta thong adu, Philadelphia le kraba thazaba sing, Jesus Christ bu thazak kraba kudingmak sing adu hangbi ba adune, amaram da hay boy ba targadi, taibang pan bagi ba Israel macha sing ne hai kraba Jew macha sing aduna taibang pan bagi thong lon bo oiba targasu Jesus Christ na mangon pungning hong na thazar kraba magi tung thazabya na iliba magi mingi damak awa nang liba Christian sing gi damak ta sargada achouba mapham hangduna mak na thambir adu mapham asda hai base adu Khristagi khutta makin tholibaki so adu le Jew macha sing nate Jew di macha sing nate taibang pan mi oi ame hekta da taibang pan bagi mi oi gi pangal ame hekta da aduga losing lei mi ame hekta mafam da sarkar amata gi mafam da haiba sosi leite imung manung da leite samas leite kana amata leite Krista khating da lei aduga Krishna hang khaba thong adu taibang pan bagi pangal amata na thingjin banga moi du Krishna kari ma lon ki boi bata ga de taibang pan ma kana amata na hang banga mo adugi matik aduga lona Krishna hai ai na khogi da makta thingsin mangam thong ma hangdok tuna thamle verse 8 adu khotong sunatana hai ba makoi bu ot panai riba jihudi macha sing asida Jesus Christ na tobi gadre batha ko dio adu minam banga makoi adu ai lakhan na Mahakki na khongda khuruman gani asida khoina uba phangli se samas na isur phangde imung manung na ya khidraba thajba sing adubu sergana koksin bibadane people who are rejected by the society by their families and friends are being welcomed by heaven adu koktin sunatana asde ekone ubu phana kadori base a great reversal on thang na ba amakne Marandi Jesus Christ na Philadelphia gi singpsida harisine asigi olpana ba Jew macha singse pura aga na ki na khong da khurum manngane meaning har ba Jew macha singse pura kani nangonda kanada Gentile gi church adu ne harise thada bi chelna yam na make sing na asida bhap ta na bi dum khona che Philadelphia da le ba thada bi sing ayam na Gentile sing ne adu ko Jew macha sing yam de adu gumba Gentile hen yam sing adu ne harise Gentile gi church adu ne harise Jew di macha sing do pura kani adu ko na ki na khong na khoi khurum kari no asida harise I'm not going to again, Jesus Christ and Muhammad said the higher was Jasayada Ishorna Israel Masasing da Israel Masasing to be any high Tabakaman, Kari Tabanadu Tapakto, Josiah 45, Josiah 49, Josiah 60, the young boy Bataragadi. Ishorna, Aroi Bagimata Maduda, my Markuleba Gentile sing a dubu, Israel Masasing adu the Krumna Bidam the Purakan. Aduni High Chris. I'm on the high boy targeti. Isaiah 45, I'm saying 49 and 60 matungina. Is sworn a crumna begin to Purokaduse, Jew massasing on the other Gentile massasing. Adu Muhammad says Jesus Christ in the highest na Jew massasing though, Gentile massasing a single home than a Purokaduse. Now, Karihaka Jesus Christ and Muhammad said, Jehudin the higher Jehudi Nataba, Adu minimum massing. Makoi hakchang yun di makoi Jehudi machasing ne adu makoi Jesus Christ bu kan bi mapum sung Prabhu na thasat bana maramoraga makoi Jehudi machasing natte adu ne Jesus Christ na hal this is Jesus's judgment adu har je koina Romeo pa matam da su Paul ya na make na har ba dugum na hakchang na Jehudi oi bu khodi mak Jehudi natte hakchang unka bu khodi mak Jehudi natte thamoida unka bu sing adu khatung aseng ba Jehudi ne Jesus has changed everything. Jesus Christ ki punsi hingba sivam sung hingat padu ki mapalna. The nationality has changed. The nationality of his people has changed. Magi missing kanano magi sing mi haibado mayek sing no hong kari. Amarom haibo oi batargati. Jasaya da wa haiba matam do oi kraba Gentile sing adu. Hauziki matam ki Jew sing asune. I don't say Jesus Christ and Harris. Aduga Kurmakadra be Israel adu Mahakki sing lubasini. The church is a true Israel, and the unbelieving Jews are the Gentiles whom God will bring to bow, to worship,
Among Jesu Christ na Haris, Harba Gentile church of the season of Bagimapalna, Makoi bu Otli Bamusung Naiba, Jehudi Machasingadu, Jesu Christ the Bukrumna Bagidamakta, Papa Puning Hong, Aphaba Wapao Dugimapalna, Makoi Puning Hong Handuna, kanbaga ni Hana Hybrid. Other Bashorgi, Wapos no Quamsung Togo, Amana Hyba, Amaguna. Harba Zagasa, Jesu Christ and Hybrid, Harba Philadelphia, Talabasing as a gap of Wapao Sandokpa, Amasmakoi Tazabi Abapunsi, Adugi Mapal. Isort Hazriba Jehudi sing Aduna, Makogi Togol Adugi Mapal, Christabu Kurumakani Adun. Adu Christian Harba Kudimas in the Philadelphia, get them to be good secretary the Montano. Verse 9 Los Lepida, Togiem, Aina Nahapunung si Haiba, Makoida Kangangani. It's all to show that Christ loved his church. Christian Mahakki Lupu, Nungship Hybrid Udnabitamotan. How's the now saying? Christiana Mahakki Lupunungsi. Aduga Khristana, Singlup came upon Maki Ang Patabak sing Mahang Topi Bungam. I go sing missing me am the Yam the way I do Harba Sinup Matas the issue. The Su Khristana, Karagumako Tazabia Sinum Orbadi, akhaang Sinum Orbadi, Aphaba Wapao on the Businum Orbadi, oining but Maong sing the Lacking ba Pangal na Laxuno, Aduga, Lacking ba Wanang sing a couldn't nang boys, Karigum Baikoi Christa, the Musumaki Aphaba Wapao, the Lepa Sinum Oibatagadi, I mean, I could short hazard a curl like I give among, Imungim among, Mormapang sing among the school, the university, the other Ton Labam couldn't muxing, I couldn't label Labam couldn't muxing the Tazabe of Khristagi tung in the missing Oibatagadi, Aduga Harb, I could keep Punsidagi, Harvard, short hung the missing the Ubo Oibatagadi, I koi bu Harb missing the kanbaga mapalna, Mahak na ikoy nung si Haiba do, ikoy ot na iba missing ado su Khristana ut piba ngame. Amaram na Haiba bataga de sinis Khristana Harbs. Karino makoy ot na iramba Jehudi macha sing ado na Jesu Christ bu thazar like Christian or like matam da Philadelphia sinuk matana khango du se oh ikoy na kan be mo se isor na inthok pi mi amane haina koy khallu bani makoy nang liba awanang khuding mak sing ase isor na yad ba Jehovah na yad ba mi sing haina koy khallu bani adu bunate koy gi ikoy gi wakalon tayo na rame makoy muk Jehovah na nungsi ba mi kana amata leite aduna Jehovah gi mayok tam sung makoy gi mayok leiram ba ikoy bu Makoida anduga Christa the Krumna with the Magda, I koibu Makoibu is in the baby. You see? Single amount of Khristagi the Magda one and Matam the Nahagna Khristagi the Magda one and Matam the Namasunga Khristagi the Magda Ming Atibasing Pangumatam, still now saying higher with the Christian Kubunum see the Bagimam Nate. Adu Harb Awa Anang sing adu Mahakki Pangal Kangan Bibagimapana. Adu Harb Awanang sing adu Mapana, Mankrapatwasimu can Bibagimapana, I koi si Mahakki Kagamatic Nungsiba missing habit Udana with the Magdane. Our tribulation, our Christ's way of showing his love to the world for us by bringing them to himself. Verse 10. Nang akhaang ay wa tu ngap maram na malam dale pa missing bu chang yeng na ba tabang pan bagi mi pum na maki mathak la ka da ba chang yeng bagi pungpham adudagi aina na hapu ngap pegani Jesus will keep you from falling so endure Jesu Christ na ku tapdi kanbigani aduna khang ba kal verse 10 says Jesus Christ na har ba awanang amag matang lak ter ba awanang kanada tabang pan bagi mi pum khudi mak lak do ba tabang awanang amani trial amani adu har ba trial se isor khang de isor ya da cross ki yekna sing adu gi de mak de chang yeng ba man adu har ba chang yeng ba sigi ma pa ma khoi da awanang nangani adu makoi asing mo ke ba ubitai hak chang da makoi awanang mayam nang we adu thaza ba sing adu gi de mak Christian wasak persis ni adu na khoi Philadelphia ki thaza sing na khoi gi de mak de Aphaba we gani na khoi tu roi maram di ai na khoi ga loinari aina koi ga loinari aduna aina nahak pungak pigani adu thaza bi isilna sung mapham masal Jesus Christ na Philadelphia the harvest harba awa anang do lak matam the Philadelphia gi sing yauroi haina haibinate awa nang koi nang loi haina haibinate this verse does not mean deliverance from physical suffering rather from spiritual suffering. Christ will keep his church from falling spiritually.
even though they may endure physical suffering. Hariba awanang sing du taibang pan pum khudimak lakpa matamda taibang pamada leibana maram oraga thajaba sing asu soiduna awanang nangani adu Krishna harisine kiyunu boy nakoi pangal sole hadunu kiyunu ai hang nakoi loinari nakoi bu ai nangak pigani na hariba khudimak sing Philadelphia gi thajaba khudimak sing ekoi askhon bani ekoi pangal leite ekoi Krishna nga jabna tan upay amat leite aina haiga thajaba khudimak sing da hena achawa pangal ni pirise Krishna harisine awanang lakani changyeng ba achawa lakani adu lakning ba lak boy ba targa su nakhoi gi damakta ai leiri ai nakhoi bu ngak pigani adu nakhoi ki genu adu bu khang ba kan ba loinana awanang du khang Tado bitil na isor khang de basing asina asigumba taibang pan bagi apum bagi oiba awa anang se khang ba du makhoi punsi lak matan makhoi gi damakte asam leitab oiba targus makhoi gi damakte amang mangak to oiba targus thas boy khaba nang amasung ai gi damakte tongjaba ngak tane mam de adugumba jaga adu da ibung amaki was ekone khange mahakna ai khoi bu ngak pigani he will hold us fast adu oiba targade Christian phamas da highways hakchang ge ba awa anang sing adu chena bana tayars the hakchang ge ba awa anang adu Khristagi pangal la Khristagi thojal da khang na bi mong tan ajigi matam da Jesu Christ bu tha ja boi ba ta ge hakchang da awa nang amata laoi do ba punsi da awa nang amata thengroi do ba ning ba ga amata thengroi do ba haina lan sandok mi sing le adu Bible na tami ba Christianity na te ano wala na bagi Christianity na Martin Lloyd Jones ko bisor gi wapaw na bunu pam na haiba adugna ano bo wala na bagi Christianity na Christian amatabu hakchang ge ba awa ba gi chen na ba kare ma da tambe de adu hakchang gi oi ba awa anang khuding mok sing adu Khristagi pangal da mayok na bagi mokta tambe The Christianity of New Testament never teaches a Christian to run from physical suffering for Christ's sake, but it always teaches to face suffering for Christ's sake. Adu mapham asida Philadelphia gi sungub da Khristana haibse Mahakki pangal khudingmakta Mahakki matik khudingmakta aduga Mahakki achumba amasung asengba aningba khudingmakta chetna paina bi karida Aphaba Wapao da amasung Aphaba Wapao gi chilai da amasung Khristagi mingbu yajabagi punsi aduda yasanaba amata tawduna khangna bi da maktani aduna thadu be ichilina sing asin nang amasung aingon gi Khristna ngasigi numita pami Mahakki mingi da makta lakadaba awanang khudimok sing amasung mahakna tharakadaba awanang khudimok sing aduda Mahakki pangal Mahakki wasak pasida ngasanu khangba aduna khangba kal endure Harbs harbor or matungda. One of verse 2 of the Khristana Philadelphia sinup asida. Wasakti. Ngamlak mahak adubu. Now ngamlak ko sa kanano aseng Christian sing adun. Yesu Kristo bukan bi mapum sung Prabhu na thazra magi tung iliba mi sing adun. Ngamlak pa mahak aduda. Karino isorna pibigada ribase. Khristana mongon pibigada ribase. Aina gi sorgi seng ba mapham adugi yumbi ama ohen begani a pillar isorgi sang adugi yumbi adugi mahak amukhana chatholora adu harba wasak pasi Christian pitting on verse 11 mahana habi yeng ai thuna lakani adu nahaki lubni kana amatan laudana ba nahaki arebu de chetna payo uber se Jesu Christian tawrise Philadelphia Aphaba singlubne Thazabe aba singlubne awanang khangle ba singlubne aduga Khristagi mingbu yadaba tawduna leliba thazaba sing haiba thazaba sing sida laithokpa Christian punji hingna bidamak ta haide o phare na khoi wabe ne boy no hinning morning natte Krishna ka ai thuna lakani mama se Jesu Krishna ai haing lakani or hangsi lakani haina haiba natte Jesu Krishna mahak thun lakane haina Philadelphia gi thada basing the high being pan ulibase mahak soiden lakane haina haibudune by saying that I am coming quickly Christ is showing the believers in Philadelphia the surety of his coming mahak soiden lakane mahak thintha bo oiba taragesu mahak soiden lakane mahak lakta tor haing lakpe ai hangsi lakpe chahi mangai matung lakpe or chahi tarai matung lakpe or chahi cham gi matung lakpe ai adu mahak soiden lakane Mahak laka to the Maramaka, Mark Lakpa Matam, the Kariton, the Makta, Jesu Christina, Naki Lup, me, Kanamat, and Loudon of Naki are able to chetna paiyu.
Kaya makoy na ladies Aphaba Wapao adu yaba, Aphaba Wapao adu chetna paiba, adu Mahakki wangak pa, adu Mahakki ming yaba khudimak sing, adu chetna paiba, thaza be aba Christian punji hingle adu lepa laitna ayhaki pangla, ayhaki thauzal da lepa laitna hingo kari damakta, mana mang dana bagi damakta. Mafam asida harb aran ko mang ne haina harb nate. Maram de asida luhu pai na harni ba se matam adu leramba athlete sing na lamjeloi sing na lamjel ngamla pa matam da pi ba mana adugi wahain. Amaram da boy batar ka di Krishna hari se. Krishna ki mag thas be ya punsi hing de boy batar ka na kan bi bedi ai. Adu na mana ma de lero nangi. Na na phangum to ko mana adu nangon ki na thas be ne hing li ba thas sing adu na phangki ni nangon gi. Mang na ba ki tong de kai do kani thas be yan khang kan bok na hing. Adu na han ba ko de ban ahum gi ba tra de ngin tra manga uba phangmo. Aduga harvest mahak lakani amjung thazab sing adu hena chetna lepna na bidamakta hena thazab yana lepna na bidamakta harba matung the verse 12 tagi mahaki wasak po sing ubapang yan ha madai kari isorgi asengba mapham gi yumbi a pillar sigari no mapham mas lai kraba yumbi khuding mo sing hong banai de mata amam thai boy patar ga Krishna hari se kari gumba na hang thazab yan si bhaw or ai nak bhaw lep boy patar ga nak sim Christian oy bagi marna adu nahak asem Christian or maran yan ham ai nangon to gudu sesini ayaki ningthou leibakta nahak lengdraba mapham like you will have a place a permanent place in my kingdom ai ningthou leibakta naki hong banai daba leng banai daba humti now hai why is Philadelphia ki thadu singa taba matam dati 87 da thokiba 83 da thokiba jwar habagi amasung tingak mang naraga jwar hagrabin amu haradi kamai to wan matha sargle missing adugi marak ta hais Philadelphia da ko yum mang banai gani ko lanthu mang banai gani adu Krishna ko gi damak da pibigi da riba mapham mahak ning thole bak ta mahang pini pigi da mapham leng banai da mapham ne a permanent place adu kari isorna Jesu Krishna ming khar igani mangonda karma ming aigi isor giving the name of God Isorgi sargi ming Jerusalem haibadi sarga daga mari supadi Krista mahak makiming kaina yumbi amasung isorgi ming Khristagi ming amasung isorgi sargi ming du thazaba ngamla adu ibagi pan urka darise amaram haib oiba daga disine Jesu Krista bu kan bi mapum sung prabhu na thazana magi da makta thazab yani hingliba Christian khuding maksing adu Krishna anirsuna lakpa matamda isorga lomba naidana marketing thole bak adu tan thokpa tawdana mang ban naidana mahaki leng ban nairo de singlup aduda mahaki leng ban nairo de ning thole bak aduda leng dana lom dana mahaka panminagani haibaduna what Christ is showing here is a life that is united with God and Christ and living eternally and permanently in Christ's kingdom. I'm not going to Philadelphia get hard of things at the heart. Now, we mang bayava, lantum, ming, izat, tabak. Could must mang bagim pang. Mang banai, the bamusung lom banai, and like it over manad in the coin pangani. By losing what is temporal, Christ promises us eternal place, eternal reward in His unshakable kingdom. Maki leng banai rodo bening tholi baga tu da lom nai deba mana lom nai deba phamadu Khristana nangam sunga I ngon wasak pi ekhona kari do matam da mang ba ba sing maki mingi damak ta mang matam da en tha da bisil na sing Aphaba Wapao adu da chena pai as Jesus will give us a permanent place in His kingdom, may we hold fast in the gospel. Aphaba Wapao sandokpa thazaba lepa. Verse 13. Jesus Christ why da chumani adana taw kare hai thawai duna singlup singda haimadu manakong panba mahak adana tasana Kramana Philadelphia ki thazaba singa sina siba haw thazaba ya bo gedoriba khang gedoriba Aphaba Wapao chena pa gedoriba kari gi mapan iswar mako gi damak te wasak piraba khudimak makhoi soidana phangedori se verse 13 sini if they will listen the key to endurance, the key to holding fast to the gospel, the key to yearning for Christ's return above all
is to listen to Jesus alone. Yesu Christ wahai de Yesu Christ khaktang da thazabadane marne mahak aseng bane mahak achum bane mahak pangal yamna kan be shorne aduga mahak asi loine mak ikhang khang bi ba loine mak u bi ba pum na mak tai hena fa pum na mak tai hena singba isorne mahak ki wahai adu thazbigin pa adu thazabe ichile now sing tao Khristagi wahai ase tao na ki lo sing adu thazaganu na ki mit yeng adu sing hena ki su khanganu nanga masungai ki lo sing lomba nai hayeng kari thokani udriba missing akne ko horen kari organi khangdriba missing akne horen kari organi haiba udriba hayeng kari thokani haiba khangdriba nanga masungai ki wakhal adu thaza badagi di nanga masungai ai thamoi du thaza badagi di lomba nai da badagi na lomba nai da phawada chumna sengna matik laina loina mak khangna loina mak phana aduga loina mak chumna thabak toiba Khristagi wahai thaza badu matik chabane aduna tau ma ki wahai. Stop arguing yourself not to obey Jesus. Jesu Christa bu hai be indana bagina haki kok manungda marayet pa to mi ka pungsa sida. And listen to Jesus. Ngasi no mitana na khwaidagi Christian naman hana Khristagi tungin bane hana laraga nanga masugay na ngasi no mita khwaidagi tari se karino nagi thamoira Nagi khang ba sing badura Nagi langtak na basing dura nang ngasig mita yam kan na tari se Nagi kari thokani what if mayam dura nang na yam na mun na tari se Karano nang masungay na ngasig mita tari se Kristara natraga na nang masungay gi thamoy gi langtak na basing akhaang ahay sing wakalon sing dura which one are you and I listening Christ or our deceptive heart Christ the all-wise or our foolish human logic. Christ who promises our true or our anxieties. Christ who is certain or our uncertain lives. Kanano? Khristagi. Samasya ne na langtak na na thamoy na tapa missing. Aku yang mark lay boy batagadi. Asi may make sina kang bi. Krishna pamas na harap yatang ta na bagi yatang si inngthou bungak tane. Inda boy batagadi. Mahak yatang tuay bane. Mahak yatang tuay boy batagadi. Nung sir bichil na. Nahak na Khristagi wahai tan ta bida. Atopa sing taraga Khristagi harap bida tawgudo bida tawdi bida leiba. Adu. Nung tinimit kudingi. Meke pungja kudingi. Khristagi mayok ta pap ne taru. You are constantly sinning against Christ if you are not hearing Him. If you're not listening to Him, and if you're listening to the world, repent. Puning hong, ado Khristada haso. Krishna cross puna benanga masunga aingon hai cross puse. Mahakki thaujal da masung mahakki pangal da. Ai khoi da pangal pibigani. Ai khoi bang hon bigani. Ado cross pubagi maram ado khoi lengjum da ta pa ai ta sanu. Ado bu hai ba cross pubagi maram na khoi lengjum da ta ga da ba mami khudi mak sing aduna Krista bu matik mangal soidna chaon gani. Let us carry our cross, take the brunt in His grace and in His strength, and let's glorify Jesus. Aduga haibase ekoi tawanga memoramdi khang bakan bas thaja bechile naw sing ekoi no hotnaraga phangadu amanate haibase thawai gi mahaine. We can endure because endurance is a fruit of the Spirit. You and I can endure. Lakning bat changyeng laksano. Langning ba awan sing laksano Khristagi maram gidamta mangning ba sing mangso ai khoidagi kihanning ba akiba mayam lakning ba sang laksano kariguma nangam sungai na aseng ba thas ba Khristagi tungin boy ba targadi ai khoi khang ba ngamgani maramdi haibadu galate pa manga dai khun ubo phangba thawai gi mahaini adu haiba thawai nangam sung ai gi nunggalai thadab silana sing Khristagi konjel tas Mahakki haibins Madu Khristagi paman. Adun thada basa. Khristagi tungin basa. Chil naw se. Aphaba Wapao do khang makan bagaloina chetna pais. Adu Khristana khoida. Mahakki ningthou leibakta. Lengdraba mapham pibigani. Harba wase thasa biyabane. Harba wasak pase. Sudana phangani.
Paisor. Aku na kina sana pagi konjel ta pada mateng pangbi. Aku Mahakki wahai amasung mahakpu thasaba aku behengat hanbi. Tu aku punsi esina. Mahakki mingi da magda khang da awanang kudi maksing ado. Mahakki mamal naidra bahara amasung nungai pna thalaba wasak pa Singh asida yingjaduna. Khristagi mingi da magda awanang khang ba masung phangba kudi maksing aduda. Pentok jabagi punsi do hing badai khoi bum mateng pangbe. Na ki thawai na khoi ning leibi tuna masung khang makan base thawai ki mai oi bena mar moraga. Ai khoi khang makan matam bi hena. Ai khoi khang makal han bi hena. Ipa har ba khuding maksing se ai khoi gi wakhal na khuding mag gyan ta na phona ba matam da khoi ngam moi. Ngam taba matam du ai khoi Khrista thas na ba pangal pina bi. Mam di khoi gi thamoi gi apang ba du da yam to na thas ba missing. Du ai khoi na bhap ta da boi ba tar ga di thas ba da wa ba missing ne khoi. Ai khoi gi thas ba phat ba sing si ba mateng pang bi. Ai khoi bi thas ba da mateng pang bi. Awa ba da khang ai ba khoi bu oi hen bi. Ram the Christian hang na direction lak matam aduda aikho gi mak na ki ningthou leibakta aduda lengdraba mapham na hang na wasak pir na ki ningthou leibakta aduda phangjaba lengdraba mapham aduga na ki mingi mak te khone phangdaba awana ngasi yengjina boi ba tar ga de sangdam na ba da phawba matik cha de pro se khoi wahai na khangi aikho punsin hingba mateng pangbe aikho gi thamoi yona hanu wangang bi ai khoi phongdok bi Jesus Christ ke mingani jerben